Public order to guiduna Laipaki Mayokta Tabaktoba Kudlai Paiba Singi Mataktangasi, Kangpokpi Amasung Churachandpur District, Tongan Mamafam Singda, Indian Army gi Para Special Force Amasung Assam Rifles ki Apunba Timna, Joint Operation Chathakhre, SKTV na Fangba Paugi Matung ina Kudlai Paiba Sing, Chathok Jasin Taure Amadi, Kihan Kangan Bachaduna Public Order to Guide Haibagi, Intelligence ki Pau Fangbagalonena, Ningti na Takpi Tambiraba, Special Force Amasung Assam Rifles ki Personal Singnangasi Ayuk Pung Taruk Tarakpa Matamdagi Hauna, Kangpokpi District ki Wainem Kulgi Akoiba Mafam Singda, Operation Adu Chathakibani, Security Force ki Personal Sing Adu Helicopter Sizinaduna, Nongtaktagi Laimaida Kumhanki, Tungda Wainem Yauna Chingnaba Akoiba Mafam Singda, Koishinduna Kutlai Paiduna, Lona Yadaba Maongda Laipaki Mayokta Tabaktoduna, Nasan Security the Singnaba Sing Takhainanaba Operation Chathaba Hoki, Policy File Toba Faubada Security Force Sing High Alert Tamduna, Chingnaba Mafam Sing Koishinduna Makatana Operation Chathari Haidi, Area Domination Chathaduna Kutsu Kulai Kaya, Fagat Kibagalunena Kutlai Paiba Singna, Lot Nanabani Haina Semgat Lamba Sing, Mangan Takhanki, Adumoinamag, Operation Manungda, Kut Toknaba Amadi, Missy Mina Yaubugi Paudi, Hojik Faubugi Oinadi, Fangbalatri. Amaromda, Churachandpur District, Manung Hanjinba, Chingi Mafam Karadasu, Joint Operation Chathaki Haidi. Ayukpong Mapanlom Tarakpa Matamdagi Hauna, Para Special Force ki Personal Sing Yauba, Security Force ki Apun Batimna, Operation Adu Chathaba Hoki. Maduda, Suda Yaugdaba Lalholuf, United Kuki National Army, UKNA gi Kader Singh Lotfam ni Haiba Singh Tugaiki, Adumoinamok Lalauba Singa Haktengna Kut Toknabadi Yaugdi Haidi. Loinana Operation Manungda Micham Miamda Sokhandanaba Kongtang Singsu Paikali Haina Pawasina Makatari.